Arambai News Guwahati da Maithelongi Pau Tabri Singbu Ihan Handu Maktada Chingangbam Suzitrani na Kurumjari. Hosing a Sigi Samlapa, Mariba Pau Sing Lobirase. Asami CM Himanta Biswa Sarmana, Asamasi, Anisuba Kashmir Oyak Payai, Haibagi, Jingnaba Pongdokre. Arapa de Laiba, Akanaba majority amagi members sing na Chatharakpa, Hingsagi Thong Kayadagi, Hindu Singbu Kanbinaba, CM na RSS ki Mating ni Rakre. Pauche ki report amagi matungina numit nini ki khongchatta barak tampakta laklamba Himanta Biswa Sarmana RSS Kasar district ki organizational headquarters Shilchar laiba Kesap Niketan dasu chatlamki. Union Minister amadi hanagi Assam ki CM Sarvanand Sonowal na Rai Shevagi hangliba amatta ngairaba seat asigidamak ngasi Guwahati da mirepche pishinkre. Mirepche Pichin Basida, CM Himanta Biswa Sarma Galoyana, BJP ki Alliance Party and Igiluching Basing, Atul Bora Amadi, Pramod Porosu, Sarukyaki. Panbayai, opposition ki Maikatagi, Mirepche Amata, Pikatlaroy, Lautoraki Bagaloyana, Sarvanan Sonowal, Lamba Amata Yaudana, Mikalasi, Mai Pakle, Haina, Loba Yarabane. Panbayai, Rai Shabagi Sidasi, Hanagi BPF Luchingba, Biswajit Daimarina, resign Togduna, BJP Changkibadagi, Sidasi, Hangduna Lerakibane, Aduga, Biswajit Daimari su Assembly Mikalda, BJP ki candidate oina, Mai Paglakrabagi Matung, Hozikna, Assembly ki Speaker Oiri. CM Himanta Biswa Sarmana phone ki Kuthangda, Alpha I ki Chief Paris Baruaga, Santi ki Wari Sanarabayari. Aina Thinkraba Lalhulub Asiga, Ahan Bagyoina, Wari Sananabagi, Ayaba, Home Minister Amit Sahana, CM da Pirakre. Ngarang Delhi da Amit Sahaga Unarabagi Matung, CM na, Santi Wari Sanaba Asida, Kumang Chauksinduna, Thak Ama Yorok Labamatamda, Kendra Lengak Yohangani, Hairi. Asuna Sang Labachahi Nipuni Togi Matung, Lalhulub Asina, Ihan Hanboina, CM Amaga, Haktinana, Santi Wari Sanagadori. Adubo Hoziki Lariba Thong Asi Lenga ki Maikaidagi Katane, Lalulubasigi Maikaidagi, Aruiba Pirepti, Hozik Powda, Kangalakpa Laitri. Himanta ki Lenga Clark Padagi, Drug ki Mayokta, Kongzang Kya Changchilakrabagi Matung, Handak Namuk, the Lal Ras ki Mayokta, Lan Changchilakri. Hozik Powda Tongan ba Department Kya the Laiba, the Lali Sing, Lengak na Pagat Pahorakli. Dalal Singh asigi manungda oza amadi organization kyagi maru makuk oiba mioi kyasu yauramba thengnare. Hauzik phawbagi manungda lam dalali chonga hena phare aduga chani amana ngasi numidang athengba phawbagi manungda pharagani su haire. Assamda Manipuri loan kananabagidamag loan asibu Associate Official Language ohengadabani haiba mahairoi loop amsugi prep ngasisu hongdre. Assam ki CM Himanta Biswa Sarmana handak Silchara laklambadudha Manipuri Singhi Maraktagi Akhang Ahi Singh amadi Oza Singhga Khananainabada Manipuri loan bu Associate Official loan ohenbada Mishinga Chanade Hairamba Wafam adubo amsuna Pindaba Fongdorakle. Assamese Bengali amadi Boro loan Khangdaba Yade Haibagi Matawasi Adumak Chathaduna Lairabade Manipuri medium Athu Matamda state asidagi Mutkragani. Loan sing asida mahi tamlaktaba mahairoi sing lengak na loba thabak sing thaba yaraktre. 3 language formulas namaram oiraga Manipuri mahairoi sing Manipuri medium da tamninglaktaba amadi medium asibu thawoiraktabagi achoba machak ama haibadu oirakli. Sangbidhana Sakhanglaba University ki thakta tamnariba amadi Sahitya Academy na Sakhanglaba Manipuri loan asibu Associate Official loan oiba yaroi haribase Samna Manipuri loan bu mamal thamdabani amadi thoi usittabani hainasu amsuna lawi hairakli. Aduga CM na mifam aduda palamba proof sing adugi loan sing adudagidi Manipuri loan na thak yamna wangba heli. Associate Official Language oidriba fawba amsuna khongjang leptana changsinkigani. Assamese Bengali amadi Boro da piba chakthung Manipuri loan dasu pigadabani haina amsugi General Secretary Kabarbam Bikramjit na Thadorokpa Chirol Amana Khangalakle. Manipur Merger Agreement ing Nisingamanga Chamapan Nipumapan na Manipur gi tungda oirakadaba phibam hariba topic asida MSU MKIL amadi UPF na punna sinduna nomagi oiba khananainabagi mifam ama DM University gi campus ta laiba MSU headquarter gi multipurpose hall da pangthokre. Thoromga mari lenana President Laurembam Nganbina Manipur gi ningkha tamba numit aduda Manipur gi Phiral Jinkatpada Manipur amadi India lengakna ayetpa pifam thokte su hairakle.
Manipur ki sumang lilada nupi ki khonjel da seisakpa maming leraba miyamna naba chakthekpi haina khangnaba Chaudhuri Mayum Navachandra Sharma ngasi COVID na maramoiduna Imphal gi Jenims Hospital da laikidre. Mahak masagi chahi 95 sukre. Mahaki loinabi machanupa amadi machanupi manga laihori. Numit 15 chupna chathagadaba Nabartna support tauba upgrade skill handloom and design training program ngasi Nodrang Community Hall Jaipur Part 3 kasarda pahudokre. Thoromasida Ravi Shankar Likmabam DDM Nabart Ngangom Elina Devi Circle Inspector Handloom and Textile Kasarna Chingbana Maroiba Mithungsing Oiki Thoromasida Self Help Group Taramapangi member Chamarom Nasarukyaki Tungda Hari Community Hall Ranipurda Youth Handicraft ki training program amasu haudoki Haukiba August 15 ning tamba numita lamdamasigi media gi lamda hakthengnana achoba thodang loriba Mohammad Sahidur Rahman bo outstanding contribution and upliftment of society in nation building gi category makhada excellence cum change maker of the year amade first AMP award for social excellence Englishingani kunmathoi phanglakpada Manipur State Committee Democratic Bharatiya Samaj Party gi maikidigi harau nungaiba phongdorakle haina Kaisam Anand Singh State Secretary na thadorokpa chirul amana paudam lakli Sapam Upendra Singh Haingang Awang Lekai da Leibabu Bharatiya National Janata Dal gi Manipur State ki president oina khalakpada United Front Manipur loinana Samata Party Trinamool Congress ki State Committee Singh Janata Dal Secular amadi Hindustan Janata Party na chingbana harau nungaiba phongdorakli Thabum ama chupna chatharakpa lamyanba irabot ki chamaga kunmanga subama pokumon thoromgi manung chana ngasi tentha makha laikai youth development organization tentha khunjauna sinduna lubasigi ground da pangthokiba lamyanba irabot ki mitam maikhum hangdopgi thoromda mitamasigi donors wariba social activist Rakesh Nauremna ngasigi haurakliba naharol singda nationalism gi wakhalon chelhannabagi pandamda irabot ki mitamasi khinbani haiki COVID third wave lakpa yabagi mangoinana lokhatpa chekshin thorang amoina Tripura lengakna West Tripura district pumbada section 144 chatna hannabagi warep lokre panbayai Agartala da public rally pangthoknabagi ayaba pibinaba Trinamool Congress na anirak haijarakpa adubu yakhidabadagi party asina court ta petition ama file tawki adubu miyam tinwada athingba thamnanabagi state lengaki warep ta khut thingjiloi hairaduna ngasi Tripura High Court na petition adu kakthalakre Arunachal Pradesh ki Tirap district ki manung channa Narattam Nagar da laiba Ramkrishna Mission School kudaktagi COVID containment zone lauthokre masi school asigi mahairoi amadi staff kunithoi punna amukta da COVID positive orakpadagi school asi containment zone oina lauthorakhibani NACN-IM amadi Kendra Lengaka Santigi Wari Sanabada Saruk Yananabagidamag Assamgi CM su Oriba Nedagi convener Himanta Biswa Sarma ngasi Dimapurda Thungkibaga Loidana Nagaland gi CM Nephew Rio Yauna NACN-IM gi Mihut Singha Phaminaba Hokre Lalulubasina Huziksu Tokhaiba Phiral amadi Tokhaiba Sangvidhan gi Wafam amukasu pukhalakhi Maragasida opposition congress na Assam gi CM Himanta Biswa Sarma na Naga Peace Talk asida saruk yariba asigi maram karigino hanglakhibaga loidana mamai thangdedi state interest compromise tawkiba yai haibagi jingnaba akibasu phongdorakle Aroibada ngasigi tentakpa maroiba pau khara Hayeng mathaga Assam gi Bokaghat lampakta CM gi mamangda Gandar machi chaniga nipumapan mai thaduna manghalagani Kokrajhar fake encounter gi matangda thihumba chathanaba Kokrajhar gi Guardian Minister Ashok Singhalna ngasi order ma thokre Delhi da base oiba Heritage Aviation na lagliba November thadagi hauna Guwahati Nagao Guwahati Tura amadi Tura Silongi marakta 7-seater helicopter service hawannabagi thorang tawkre Meghalaya lengakna state asina lawba MBOS CBSE ICSE amadi ISC na lawba class 10 amadi 12 board examination singda hendok thoidokna mai paglakhraba mahairoi singda laptop yenthokre Hanagi Indian cricketer Yuvraj Singh na run tawba NGO amana
Assam Medical College Hospital Dibrugarhda Critical Care Unit Phamung Yankai hapchinkhre. Karnatakada MLA Singi Oina 5-star Neta Club Ama Saragane. Akhil Bharatiya Akhra Parishad ki Chief Mahanta Narendra Giri suicide tobagi case chawthorakli. Maki disciple ahum phakre suicide note fake ni su hairakli. Haukiba pung kunmari asida India da COVID ki anuba positive case lising kuntaruka chamaga taramanga phangkre chani ga yankhai ni thoina COVID na maram oiduna laikide. Masigi manungda awangnopugi state singi manungdagi Nagaland da yankhai ni thoi, Mizoram da lising amaga chatret kuntrama thoi, Meghalaya da chamaga yankhai, Manipur da chamaga marfutara taret, amadi Assam da chamriga nipuma thoi COVID ki anuba positive case sing phangki. Assam da miyoi taru Manipur da ahum, Meghalaya da ama, Mizoram da ani, amadi Nagaland da su ahum laikidabagi report lakli. Achauba drug fagatpagi case amoina Directorate of Revenue Intelligence na maming leraba Adani Group na manage tauba Gujarat ki Kutch talaiba Mundra Port tagi lupa crore lishing mapan gi oigedaba heroin phakre. Hariba drug asi Afghanistan dagi purakpane, shipment asi Iran gi port amadagi purakpane, masida Iranian taritsu tonglakhi. Prime Minister Narendra Modi hayeng US ki damak khongshalagani September 15 fawba Prime Minister na US ta laigani. President Joe Biden khaktanatana Vice President Kamala Harris kasu Prime Minister na unagadore. Air Marshal VR Chowdhury bu mathangi Indian Air Force ki chief oina khallagani. UK na vaccine dose animak kapthoklaba Indian passenger singdi quarantine tawguni haiba wafam adugi mayokta warning piraduna India na madugi matik chaba paukhum pigani hairakre. Afghanistan da tambang amdabagi phiwam leiba maramna leibagasida sel thadabagi wafam International Monetary Fund na tangaikre. Air bubble agreement ki makhada Canada na India ga flight operation hobada yanakre. Bangladesh na India da Ilisa nga metric ton lisingani supna marphu export tawrak lagane. Justin Trudeau na thangna na ahumlak suboina mikhal da mai paktuna Canada gi Prime Minister amukasu oiragane adubu majority phangdabadagi coalition gi kuthang da minority government semgadawri. England na nupa amadi nupi gi mathang tha habadi October da chatgadoriba Pakistan cricket tour kakhatkre masi sanaroi singi amadi support staff singi physical amadi mental da sokhandaba habisana makhogi ahanba priority oibadagini hairakle panbayai New Zealand cricket team na so handakta security da meeting thamlaga Pakistan gi laihaudagi Pakistan tour cancel tawkrabane asumna leibak ani asigi fireb asina Pakistan da akan ba chitheng ama pigibaga loidana ikaiba pibaga chapmanana thokre amadi anti Islamic contents yarakpa yabagi oithokpa utladuna Afghanistan da Indian Premier League inglisingani kurmathoi IPL gi broadcast tawba Taliban na ban tawrakre stadium da cheerleader sing amadi maikhum uptaba nupi singna stadium da leibasi anti Islamic ki thongni haraduna Taliban na ban tawrakhibani Ngasigarnadi Arambai News Guwahati da Manipuri Pao sandok chaba matang installation jabaga loinana tabiri basingbo amkasu hanna khurumjari